ꯁꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯩꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯛꯂꯥꯝꯕꯩꯔꯥ ꯀꯞꯍꯧꯔꯦ ꯃꯥ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯇꯣꯏꯅꯦ ꯃꯐꯝꯗꯣ ꯀꯥꯏꯗꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝꯅ ꯂꯥꯟꯕ ꯀꯟꯁꯦꯞ ꯑꯃ ꯂꯩ ꯃꯤ ꯂꯨꯍꯣꯡꯉꯒꯗꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯀꯥꯏꯅ ꯈꯟꯕꯀꯣ ꯑꯩ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯌꯦꯕ ꯑꯃꯔ ꯃꯣꯏꯁꯤ ꯊꯕꯛ ꯇꯧꯔꯦ ꯑꯗꯩꯗꯤ ꯆꯍꯤꯁꯨ ꯆꯞ ꯆꯥꯔꯦ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯦꯔꯦꯟꯁꯅ ꯂꯨꯍꯣꯡꯉꯁꯤꯒ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯀꯣ ꯂꯨꯍꯣꯡꯉꯗꯤ ꯂꯥꯏꯐ ꯂꯣꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇꯣ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯅꯦ ꯉꯁꯤ ꯆꯠꯇꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯇ꯭ꯔꯨꯂꯤ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯄ꯭ꯔꯗꯛ ꯑꯃꯒ ꯑꯃꯨꯛ ꯑꯩ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯔꯝꯒꯦ ꯋꯣꯒꯤ ꯑꯣꯅꯤꯌꯟ ꯕ꯭ꯂꯦꯛ ꯁꯤꯠ ꯍꯦꯌꯔ ꯑꯣꯏꯜ ꯁꯤꯒꯤ ꯍꯦꯌꯔ ꯑꯣꯏꯜꯁꯦ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯑꯣꯏ ꯅꯣꯟ ꯒ꯭ꯔꯤꯁꯤ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯁ꯭ꯇ꯭ꯔꯣꯡꯒꯔ ꯑꯗꯨꯒ ꯁꯤꯜꯀꯤꯌꯔ ꯑꯣꯏꯍꯜꯂꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩ ꯍꯦꯞ ꯕꯤꯟ ꯌꯨꯖꯤꯡ ꯗꯤꯁ ꯐꯣꯔ ꯀ꯭ꯋꯥꯏꯠ ꯁꯝꯇꯥꯏꯝꯁ ꯀꯣ ꯌꯥꯝ ꯀꯥꯟꯅꯩ ꯁꯤꯁꯦ ꯁꯤꯒꯤ ꯀꯣꯝ ꯑꯦꯄ꯭ꯂꯤꯀꯦꯇꯔ ꯌꯥꯎꯕꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯂꯥꯏꯍꯜꯂꯦꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯜꯞꯇ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏ ꯊꯥꯎꯁꯦ ꯇꯩꯁꯟꯕ ꯂꯥꯏꯍꯜꯂꯦꯕ ꯁꯤꯁꯤꯅꯀꯣ ꯃꯥꯒꯤ ꯃꯇꯣꯟꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤꯁꯤꯗ ꯃꯦꯠꯂꯒ ꯊꯥꯎ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯕ ꯁꯥꯅ ꯑꯁ ꯑꯩ ꯂꯥꯏꯕꯛꯁꯦ ꯑꯗ ꯁꯤ ꯂꯥꯏꯕꯛꯁꯦ ꯁꯤ ꯇꯥꯡꯉꯤ ꯆꯥꯡꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯈꯤꯗꯅꯕꯀꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯝꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯜꯍꯧꯔꯒꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯦꯠꯁꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯁ꯭ꯀꯦꯜꯞꯁꯤꯗ ꯑꯣꯏꯅ ꯊꯥꯎꯁꯦ ꯇꯩꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯕꯨꯅꯥꯎꯁꯨ ꯂꯥꯛꯑꯦ ꯑꯕꯨꯅꯥꯎ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯂꯥꯛꯑꯦ ꯁꯨꯇꯤ ꯊꯥꯔꯀꯥꯟꯗ ꯂꯥꯛꯑꯦ ꯃꯥ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒꯤꯅꯦ ꯗꯦꯠ 15ꯗꯩꯗꯤ ꯑꯃꯨꯛ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯅꯠꯇ꯭ꯔꯥ ꯗꯦꯠ 15ꯗꯒꯤ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯜꯞ ꯃꯁꯥꯖꯔꯒ ꯑꯣꯏꯕ ꯁꯤꯁꯦ ꯕ꯭ꯔꯁꯅꯦ ꯁꯤꯁꯦ ꯁꯤ ꯕ꯭ꯔꯁꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯝꯈꯣꯡꯒꯤꯗ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯁ꯭ꯀ꯭ꯔꯦꯆ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯁꯤ ꯕ꯭ꯔꯁ ꯑꯍꯥꯟꯕ ꯌꯦꯡꯕꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤꯒ ꯃꯥꯜꯂꯦꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗꯤ ꯅꯠꯇꯦ ꯁꯤꯁꯦ ꯂꯕꯔꯅꯦꯕ ꯁꯤꯁꯦ ꯂꯕꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯕ꯭ꯂꯗ ꯐ꯭ꯂꯣ ꯍꯦꯟꯒꯠꯍꯟꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯝꯗ ꯃꯁꯥꯖ ꯇꯧꯅꯕꯒꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯃꯨꯛ ꯇꯧꯕꯤꯔꯛꯀꯦ ꯏꯊꯟ ꯇꯧꯕꯗꯤ ꯃꯤ ꯇꯧꯕꯤꯔꯛꯄꯅꯦ ꯅꯨꯡꯉꯥꯏꯕ ꯁꯝꯖꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯥ ꯁꯝꯖꯦ ꯑꯗꯨꯃꯥꯏꯅ ꯍꯥꯜꯂꯨ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯥꯎ ꯇꯩꯈꯤꯕꯗꯣ ꯑꯗꯨꯗꯣ ꯄꯨꯔꯥ ꯀꯩꯅꯣ ꯆꯈꯥꯏꯍꯟꯕ ꯍꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯅꯩꯌꯣ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯊꯥꯎꯗꯣ ꯃꯅꯨꯡ ꯐꯖꯅ ꯇꯧꯅꯕ ꯋꯥꯎ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯦ ꯊꯤ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯗꯛꯁꯤꯗ ꯄꯦꯔꯥꯕꯤꯟ ꯌꯥꯎꯗꯦ ꯁꯜꯐꯦꯠ ꯌꯥꯎꯗꯦ ꯑꯗꯨꯗꯒꯤ ꯁꯤꯂꯤꯀꯣꯟ ꯑꯗꯨꯗꯩ ꯍꯥꯔꯝꯐꯨꯜ ꯍꯥꯔꯁ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯥꯎꯗꯦ ꯑꯩ ꯉꯁꯤ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯁꯤꯒꯤ ꯍꯦꯌꯔ ꯑꯣꯏꯜꯁꯤꯃ ꯂꯩꯔꯦ ꯁꯦꯝꯄꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯀꯟꯗꯤꯁꯅꯔ ꯃꯈꯣꯏꯒꯤ ꯀꯟꯗꯤꯁꯅꯔ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯦꯌꯔ ꯃꯥꯛꯁꯦ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯦꯌꯔ ꯃꯥꯛꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯅꯤ ꯀꯟꯗꯤꯁꯅꯔꯁꯤꯅ ꯈꯔ ꯊꯨꯕ ꯅꯨꯃꯤꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯉꯁꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯍꯦꯌꯔ ꯃꯥꯛꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯅꯤ ꯁꯤꯒꯤ ꯁꯦꯝꯄꯨꯁꯤꯅ ꯍꯦꯌꯔ ꯂꯣꯁ ꯐꯍꯜꯂꯦꯅ ꯀ꯭ꯂꯦꯝ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯛꯅꯦꯁꯁꯦ ꯁꯝ ꯁꯣꯟꯕꯁꯦ ꯁꯤꯁꯨ ꯐꯍꯜꯂꯦ ꯑꯗꯨꯒ ꯁ꯭ꯀꯦꯜꯞꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯕ ꯔꯨꯠꯁꯤꯡꯁꯤꯁꯨ ꯐꯍꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯋꯦ ꯑꯗꯨꯒ ꯀꯟꯗꯤꯁꯅꯔ ꯁꯤꯖꯤꯟꯅꯔꯒꯅ ꯑꯩꯈꯣꯏ ꯗꯦꯃꯦꯖ ꯍꯦꯌꯔꯒꯨꯝꯕꯁꯦ ꯔꯤꯄꯦꯌꯔ ꯇꯧꯕꯒꯨꯝꯕ ꯑꯗꯒꯤ ꯁꯥꯏꯅꯤꯡ ꯀꯩꯀꯥ ꯍꯥꯞꯄ ꯑꯗꯨꯝꯕꯗ ꯀꯥꯟꯅꯩ ꯍꯥꯏ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯩꯅ ꯁꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯝ ꯐꯩꯌꯦꯅ ꯍꯟꯗꯛ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯗꯣ ꯇꯁꯦꯡꯅ ꯑꯩ ꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯕꯗꯩ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯦꯅꯤꯋꯦꯁ ꯑꯗꯣ ꯁꯤꯁꯤꯅ ꯍꯦꯌꯔ ꯃꯥꯛꯁ ꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯦꯆ꯭ꯌꯣꯔ ꯍꯦꯌꯔ ꯐꯣꯜ ꯑꯗꯩ ꯍꯦꯌꯔ ꯃꯥꯛꯁꯤꯅ ꯍꯦꯌꯔ ꯐꯣꯜꯗꯒꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯍꯜꯂꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣ ꯍꯧꯒꯠꯂꯛꯄ ꯄꯣ ꯍꯧꯕꯁꯦ ꯄ꯭ꯔꯤꯃꯦꯆ꯭ꯌꯣꯔ ꯑꯣꯏꯅ ꯍꯧꯔꯛꯄꯗꯣ ꯑꯗꯨ ꯄ꯭ꯔꯤꯚꯦꯟ ꯇꯧꯋꯤ ꯑꯗꯩꯗꯤ ꯁꯝ ꯍꯥꯀꯠꯆꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯐꯥꯏꯠ ꯇꯧꯋꯦ ꯑꯗꯨꯒ ꯁꯝꯁꯦ ꯅꯣꯔꯤꯁ ꯇꯧꯔꯒꯀꯣ ꯅꯣꯔꯤꯁ ꯇꯧꯔꯒ ꯃꯣꯏꯆꯔꯥꯏꯁ ꯑꯣꯏꯍꯜꯂꯒ ꯊꯝꯃꯦ ꯑꯗꯨꯗꯤ ꯂꯦꯠꯁ ꯐꯥꯏꯟ ꯑꯥꯎꯠ ꯊꯥꯗꯣꯛꯄ ꯂꯣꯏꯔꯦ ꯁꯤ ꯍꯧꯖꯤꯛ ꯊꯥꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯒꯤ ꯀꯟꯗꯤꯁꯟꯅꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯌꯨꯁ ꯇꯧꯈꯤꯕ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯂꯩꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯈꯣꯏꯒꯤ QR ꯀꯣꯗ ꯑꯃ ꯌꯥꯎꯕꯅꯦ QR ꯀꯣꯗꯇꯨꯁꯨ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ QR ꯀꯣꯗꯇꯨꯅ ꯑꯣꯐꯔ ꯃꯌꯥꯝ ꯐꯪꯕ ꯌꯥꯕꯅꯦ ꯑꯗꯨꯒ ꯖꯦꯅꯨꯏꯟ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯆꯦꯛꯑꯥꯎꯠ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯦꯞ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯦꯞꯇꯨꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯨꯖꯔ ꯏꯟꯇꯔꯐꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯞꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐ꯭ꯂꯤꯞꯀꯥꯔꯠꯅ ꯀꯩꯅ ꯗꯦꯂꯤꯚꯔꯤ ꯇꯧꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯤꯗꯒꯤ ꯗꯦꯂꯤꯚꯔꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯇꯧꯔꯤꯁꯤꯁꯨ ꯗꯦꯂꯤꯚꯔꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯀꯣꯏꯕ ꯆꯠꯄ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯒꯦ
टाइमिंगसिदा अबुनाउज लाए दाउजो अबुनाउदो इना इसी मखा ताबजे तोहल लगे कोई तो होंदे जे सिगी समझे आइजे मसाजर अमा लेबको सिदा समझिदा मसाज तो गयाबा सिसना फजना जिकि माइना थाउदि तेसलनि दनको से माइना नंग दैनिंब्रा सि समझे नहीं मनंगदि तिनुसी जाने सिजे तो anh cháu tay phật अ 2 in 1 2 in 1 तिंगि सि थमो उसमें अप्लाई तो नहीं देना को जगह लोन बुकता मैं अप्लाई तो नहीं लोरे सीजन अब हम लाइव 2 in 1 दुगा सिजे सुमाइ थमो जायबा अदना मागी थमनाबा मु सेमेबा सिगिजे आना अब राउंड सेम ट्राइपॉड सी सीधा फोन जी सीधा आपते बा ai ha ai ba phone de ai gi size dai semane bana sumain khille dana yes nice du si 2 in 1 oi je kai gino har ke ba si de mam amam wo de pha ga sa slide ka thai ne ba nai bi ne ba si light ka masagi hapchare sida the sas ago video na be ana ba nai re si de blogging to sana light singa lakti ne ba blogging to na ba au da ma koi gi adu gi do ai ne no ko sum aha ke ba to slide ki ama angan yam tingan bi do adu da sai fit to to ma ne ba adu lai ram dra ba adu gi si gi to sa ma sa je na to ba okay adu la kan da si ma dong fit to do ne ba okay sam so koi chalu gi dai ne kai da mafam nang video diyo ai oi bi da si sumaina to masak se ko do sumaina to ya अब राउंड ngai ba kain de ngai ya ai da han ma ko gi level oi ji no ko ko gi ha di sam do nam je la ga pan ha di nam sal la ga sam do ma ko to ne no ko sam go do sam da ga na ni na kan ba an ti to ngai le me aru ga si je mu wash to be ai ko shampoo to du si je na be ai si gi je washable ne yam pha ba yam ngai ba po ne